माइग्रेशन की थ्योरी से अखोइना नेग्लेक्ट तौखरे इंडिजिनिटी की पोता लाखरे सेम इंडिया की हिस्ट्री दसु थेंगने अखोइ हुजिक आइडिया ऑफ भारत इन पेपर अमा खक यावरी आइडिया ऑफ भारत हाइसे ते कायम नते हिस्ट्री की छात्रदी खंगनी आर्यन से मपानदगी लाखपा नती है अखोइना लाइक तमकपदा आर्यन से मपानदगी लाइए न तंबसे हुजिक आर्यन मपानदगी लाखपा नते दे आर इंडिजिनियस अदु येंबियो अदगी इंडस वैली सिविलाइजेशन से सरस्वती सिविलाइजेशन आइबने अदु मसो अद पाद्रगदि खंगोय फेसबुक ते सुम पंगा ngangnabudidi अद लाइक से पाहननिंगे मथंग मथंग आई खितंग हाइजरके अदुगा अखोइगी पांग मैतै पांगल कोबा यानिंगबा यानिंगदबुगी क्वेश्चन अमा अमुका मैतै पांगल कौगदौनी कौरोइदबनी हाइबा मा मैतै पांगल कौबदा याबा मा कौदबदा याबा मा Now, hariba poche mi amana thuaga natraga government without any discussion the maitai pangal kauki na kaukiba nati. Masi yam chawba issue ni center da ki lakba OBC list semam dai dai ki pabung yawi maduda reservation ki pot ama lakba OBC ki lakbada masi ki pot se asai gi karam haina tawsigi haiba matam du ki civil organization ako yawhau de larik tami maduda karam ba tom da kai gina on the basis of religion da reservation piba yadi se ako loina khangi aduna as an ethnic community ama oina ethnic identity ama oina maitai pangal haiba po se sida tawsi kari gino yang phajabani maitai pangal haiba matamda e gi mari ma yawbani aduna madugi question ama ada yamna phajari badi adugi matungi na koi 4% ki reservation phangdana ngasi angang lon kayama oza ibo bina honorable hana former chief minister na iramdana reservation phangdana akoi officer mayam thogai si ngasi mirak timdana doctor tamdana adu puna matu kauthoga akoina maitai pangal haibagi sum madu nungaite yade na sum tawba taragadi adu su achouba akoigi community ki oiba debate ama muka lae aduna asai ki pot se adai maitai pangal haiba term se ai amtang ga haijara ke ko kitang bodi sangani upai leite clarification se tawdragadi ai monda ko ne clarification taw hairaga duri now the thing is ngangu hairurabani na community gi now the thing is akoina khangada se maitai pangal haiba se 1873 da R Brown na sizinaramba wahai ni ngasi ngarang gi na adagi akoi di khangogre matam amada pangal khata hairamdi maitai pangal haina dum hairamme sina kadai dagi thengnei haiba matam da sindam saireng na ma leibane hizam irabot na iba sindam saireng hairi sida saireng amakhak yawbane jahurali now jahurali si kanano hangkanda ma se mayamna di khangde khetri gi nongjai mayum gi nupani ma se BA tambada si khibane matam du gi Bengal da communist ki ma se leader amagi type to walk tawramba nupani ma irabot ka yamna kanna tinnarame ado ngasi phauba hizam irabot ne iramba saireng da mamana ba amata singtharamde it's a fact pabiyu saireng maya only ma khatang tharam magi mamana ba si se mana al pabiyu online da phang sindam saireng ai su Facebook da yam ibane sindam saireng da mana adu da maitai pangal hai gi muslim su hai gi pabiyu ai hai sidi adagi amana RK sanal na iba si khare kuire an do lai khidre ba thangoi bandagi ni lai khidre akoi khangda leiramdre mana ibada maitai pangal gi art se maitai pangal leina mana sizinarambani ngasi ngarang gi wari na te ko sima leire aduna pangal indigenous nati habigi question na mamu of course akoigi honorable hanagi chief minister na gazette notification thokdana aikoi the reservation pb de gazette notification p by se legal binding amale hujikna civil organization gi list ama thokcharakpagi wan ado aina haini badi aikoi ge community gi mina adukki matik masda awai akum tawningi si kari gi no haiba potu ala legally aikoi the p dan leiraba gazette notification nan yena rakpa kanda di maitai na tabani ne mitai won kharabani ne gazette notification amuka Facebook ta thangale aikoi gi sathiri si ko aduna ai ge convenient gi matungi na document je pang buta puthorapa adune naga gi su puthora aneba kuki gi su puthorapa tabane ba now R Brown se kuki naga kuki ga maitai ga kanong khanarapa matamda potse ta khazani ai mon da phone tawre oza da R Brown gi adu gi PS number du lai Brown ta thabi ro isina ana ai gi purpose ki da makta ai gi source to sizin na ba
madudi asoi balakani aduna Eikhoi awai akum tauroisi we should accept it aduna Assam da wathok leite Eikhoi gi mamangda already makoi da tigre 31% Bengali Muslim reserve moi indigenous tawdi ba makoi Bengali nasu kanam ta argue tawdi only 3 to 4% hangmani yengbiyu aduma leire adoi taragadi adagi amakhakna aina ko mase aina yekpadi nate ko huzik indigenous ki argument tawriba kangbu singda aina just makoi gi argument do strong oina na ba asai gi nung gi jukta gi leirak pani hai taragadi poirei ton khunpho ade pakhang bazna lauri ba nupi du ma asai kari oire poirei ton gi kari oire machan nupi ne outsider ne ba Anna history se munna paraga haidragati chanai naraktana adagi amaka Manipur da huzik train ani ne history thoi se maitai gida amana Eikhoi India gi Mahabharat Ramayan gi potu da amana Eikhoi se Southeast Asia gi Eikhoi top pani noi da suman mana de haiba history ama chi aina haiba ngami si kari gi no Eikhoi na lai tu tak pa oza ne ba ise ko menna aingonda lag ama hena pi daga oza oira thammi ne and I can proudly say that aina anakagadi aina haidu ba ai history se taksara roi ge laga noi ona ta pi ro aina semi ne syllabus committee da ai yauri ne ba na ludro mapandana syllabus ama manungdana syllabus ama natro aduna adu ai ba taragadi Eikhoi gi sida chaye na ba lakani aduna poirei ton khuntho ningthau kong khunda tariba kala raja gi suron Eikhoi na maitai da huzikpudi chaye na ba lai adusu Vishnupriya gi chaye na ba lai ai ka sarom da chalui adagi amana yamna nungai ba ma tanga hairake ko huzik am kanna haina ba Eikhoi gi Muslim gi population na yamak tana mangrani haibagi ki ba ma maitai population na sumi hengat kitana panel population na hengat kitana Eikhoi mangrani na nahan choi kami na ma khumninga pada yadra ai khumme kaina 2003 da January da 2023 ki January da ai trip ama khak chatle ai gi nupi ga first ta kasar chatle ai si haira mati kitan palama loi jarage kasar da chale ane Tripura da sukna ta gi pangal lising tare thakle chahi tare khunda pa da gi makoi adu da gi 7000 population yaurai ne ba maitai na sam 20000 la plus leram gani makoi sumang mangdi moi identity mang deba aduna takpadi Eikhoi gi marakta fear psychosis ama sagat bane simai haijani aduna chalaga yengbiyo research will prove ko ai loi thara ge loi jala ge ko kai thank you adagi contribution mayam du dikhange chahi tare khundak pagi nupi lan gi adu gi ada gi chenmin nakhi bagi khomin nakhi bagi ai loi na ma kai dau jarage skip dau jarage aduga pangan panchayat yaurak bagi pangan na adagi 1948 assembly phambagi adagi constitution ibagi port ama statehood movement loi salaga anda aina masipuna makse sai gi last ki sikatang haige and the last is tang haini ni se kai no har instead of sugum bada pok sadagi saru pudi already Eikhoi indigenous oira bane ba gazette notification da why we should worry kari gi no ba koina pakhat laga pangum da khumdori si aduna loi salak badai na hainin ba se matam amada Eikhoi gi community gi marakta Eikhoi se kari tawrambe Eikhoi gi chawkhat na ba gi lari laishu tambagi awareness lairambe ngasi di Eikhoi gi marakta MOBC Eikhoi na pai khidre minority gi department ma Eikhoi na pai khidre MOBC ai father pairambe work board makoi gi responsibility de gi thaidok pa man ba pot mayam ma lai has committee gi adagi khwai de luriba minority commission now sising se Eikhoi gi institution ni state asina pi bani Eikhoi da adagi aroi bada ina haijan ningi badi kari no hairaga Eikhoi na kari gi no ba major community da saudoi se saufam suthok thokte pangal just 4% I think matam du di ampi gi population in 1972 da Ali Mudin gumba ama mayam changaga nangna khwai de pharani na oihallaga yumnam yai magumba na support tawraba atopa yangmaso saijama amana support tawraga chief minister oihan grabani first statehood ki phangbagi chief minister mana oi laibak phadana ai father su uncontested oiramgani ai father su MP oiki bese Rajya Sabha gi MP oiki aduna we should be grateful Eikhoi gi history su maitai ni ibiram bane Eikhoi na tawjari ba chongjari ba punna magna tragadi na han na koi maitai on garani aduna we should be thankful
community se adok Eikhoi bu yokhat piraga lai hujik su yokhat dana natro MOBC leiriba Waqf board leiriba Hajj committee leiriba minority commission Eikhoi na tawdabduna Eikhoi wani aduna masi hairaga matam amada Switzerland of the East side adubu hujikti war zone ne Eikhoi na leirisi na Jawaharlal Nehru na Switzerland of the East side ambagi wani war zone da leire hosi Eikhoi mase namu manadragadi amu hingalakhidraba Manipur to aduna Eikhoi amato oina wak tawminase awai akum sendok senjin punamak tu aga Manipur imana yai phare haibado maduda Eikhoi punamak chatminnase haibasi haraga